Hojik Adom ngahaki YouTuber amani. Hona zamana Adomgi subscriber su yamjare. Thagat kiba video kuding pukning thogat pa comment kyani. Ngasa ayukta thagat kiba video adu view kyam di leiraba jano. Comment sing hannaba maithong dam momon togduna YouTube studio da sanglui. Adubu kalen thagi nungsana sap yungba nungthil sida kokthakta len tabagum thokle. Video chama hena upload tokhibi account adu ahangba chebangum ihang hanglammi. Channel maming honglamki. Thangnaba mikupta account password change tokibagi notification paisilaktuna lerammi. Ngahaki mamangda harawramba maithong adu account hijack tokibagi chainana kupshinki. Lamdam asidasu cyber attack ki chang asi asuki matik wangkhalakli. Ikui kuidana mayamna khwaidagi pamna tanariba Diamond TV channel live activity hacker gi kutta taki. Viewer fawuna kaptuna call torkhibani. Mayamsu khanduna yengbiyu. Channel asibu khoidani yengjariba viewer singna po asuk thamoi soklagadi channel asigi mapu adudi kari oirongani. Video oma sembada matam kam changbagi haibasi ngasigi video asibu yengbiriba ichin inaw singi marakta YouTuber yauragadi sungsoi soidana khangbiramgani. Hacker singna kari gidamak Matou Karamna YouTube account hijack toribano. Hack tawkraba account amuk recovery tawba haibasibu oithokadra. Aikhoigi account singbu hacker singdagi Matou Karamna Ngakthoktuna thamgani. Hairiba sing asi ngasigi video asida khangminasi. Video asi hawdringagi mamangda subscribe tawdriba singna subscribe button asibu namiduna anoba video upload tawrakpada channel asigi ahanba viewer oibinaba notification bell adubu on tawsanbiyu. Sumangda thanamba button fawa huranbana hukibagum apikpa channel bu oigera natraga achoba channel bu oigera tanjabu fanglabadi hacker singna lem namata thade. Data amagi matung inna ingsok lising aniga kungani thoi April fawbada India khaktagi oina active YouTube user account million chamriga humdra yokhi. Aduga account lising aniga chani henbana nomada cyber attack sathari. Shamna hairabada chahi amada miyoi lakh nipan dagi tadana hack tawri haibani. Kari maramgi hacker singna YouTube account singsida asuki matik mitariba. YouTuber ama oina YouTube ta monetize tawraba matung paisa tanbe yai haibasi amuk hairudrabasu yarba wafamni. Aduga hacker singsina tawribasi channel amabu hack tawraba matung channel adubu yonthoktuna paisa tandoribani. Adomgi account asi hack tokhibaga channel maming fat onthokhini. Video sing kaktatkini anu video sing upload sat tawsalakani. Huralaba channel amani khangdanaba adumgi channel adubu koktagi ton fawba semdokadoribani. Aduga channel adubu yonthokkani. Samna hairabada accountsmarket.com dark web forms hairiba platform sing asida yonthoktuna paisa tandoribani. Hojik lakadoriba wafamdi Matou Karamna adongi khuttagi account munkhi haibasi. Hacker singna ahanbada tawdoribasi adombu apangba siduna Adongi account gi information sing adomdagi lauthoknaba hotnabasini. Adom YouTuber amani adongi channel na YouTube partner program yawi yawi threshold suduna Adomgsu singdagi yambi yamdaba hotnajaman kharadi fangjare. YouTube partner program haibasi khangdabasingi mate khara panjaramge. YouTuber ama oina adongi channel na monetize tawduna paisa tanbi yai. Adongi channel na subscriber lising ama amasung watch hour lising mari hack subaga YouTube na adomda YouTube partner program yawi yabagi mail tharakani. Karigumba adomna YouTube partner program da eligible oiragadi singdagi adomna revenue fangadoribni. YouTube partner program yabagi niyom kharasu lay. YouTube ki community guidelines sing ngaktrabadi hekta yaroidoribani. Masigi matangdasu topic ama sungsoi soidana semjarake. Adomgi channel na subscriber lising ani ahum hek surakpaga asengbra asengdabra khangdaba sponsorship company singdagi makhoigi anoba thokpa application bu oiro promote tawbinaba mail sing paisalakpa yai. Review tawbagi dollar lisingdagi tadana hairkani. Indian rupee dadi lakh ki mathakni. Anoba YouTuber singdadi mamit langkhatkadoribani. Asa amaga loinana piragliba link to da fat changsinduna adongi system da application adubu run toksilli. Masigi matungdadi ikui kuidana adongi account adu hack ti soiraroi. Hacker singna tawribasi sponsorship company kya saduna adombu lang thakpani. Karigumba makhoina tharakliba app pu oiro adongi system da run tawruba thoklabadi adongi information sing hukidoribani. Adongi password keystroke cookies na singba hacker gi kutta takhidoribani. Hacker singna information sing asibu phangkrabadi
adongi account di lemna tharaklaroi account password recovery mail asina singba fat sindorakani adongi account dagi adombu kauthorakadawribani masi pumbasi adomna cheksin hawdabdagi oigadawribani karigumba YouTube ki matengdagi account amu phanglabasu adongi video sing yauramni yauramloi tamba ngamde hacker singna account ama hack tawbagi mongsi makhal kaya ama leikre karigumba adomsi security name website amada register toramli haina khallasi hacker singna haiba website aduda hana attack torokpa yai website adudagi adongi information sing leak oiba ngamkhraba website adudagi fangakpa email address password data sing youtube.com da changduna git namjalakani karigumba adomna website aduga YouTube account gi email password manana semlamba thoklabadi live akthi dawribani masiga sab manana afawa YouTuber Megan Rings ki blogging channel website singa YouTube account ga email password sab manarubadagi data leak oiduna hacker gi kutta takhi ikui kuidana channel adubudi fangki adubu live akthibadi videos pumnamak hacker singna kakthatlamki asigumba live thiba thodok asi thoktanaba amasung adomgi account adubu Matou Karamna hijacker singdagi Ngakthoktuna thamgani habasi amuk khangminasi YouTube account ama hena mapangan kannabagi damak two step verification sungsoi soidana on tawduna thambigadabani masina account sign in tawba matamda security gi lairol ama hapsilakadawribani account ama tarai hack tawba ngamhalloidawribani karigumba adom YouTube channel ama hangi hairabadi channel adugi tonganba email ama sembiyu email adu ataisinga osanabiruganu aduga adongi email password adu irai laiba thambiganu karigumba adongi account adu isa khangdana sign in tawbagi chingnaba natraga notification lakle haina khallasi madu oiba taragadi account password khutakta change tawthopigadabani adongi account aduda karamba device singna sign in tawri khangnaba Google account security da changduna yengthokpiyu masida karamba device sing sign in leiri habasi chongthorakani chingna ningai oiba device singna sign in leiramba thoklabadi fat remove tawthokpikho amasung password phat sindokpiyu adomna system da app ama install tawduna run tawba matamda app aduna niragliba permission sing cheksinna pabiyu maram leitaba permission sing di pithokluba yade masida yengbiyu masigi app asina niragliba permission asi adongi YouTube account bu manage tawgnabagi permission aduni karigumba adomna masigi permission pithokluba taragadi account hack tawkhidawribani kaidawnungda mathong maram khangdaba chingnaningai oiba app sing adongi system da yariba makai install tawsinbirunu natai chadaba website singda pangchangda changbirunu adomna wana honajariba singdu cheksil howdaba miko kharada mang takadawribani ningamdabagi chainana thamoi laiman oidringai cheksil howba haibasina khwaidagi hena athoibani mayambu loksing haptuna lakhiba Diamond TV na hack tawkhibada SHIRUI channel gi maikedagisu awawa phongdokjari ninghanaba tawdana mayamgi seba lepa leitana tawbiduna hena achoba channel ama sangatpirakho Diamond TV na September gi tang 18 da hijack tawkhraba matung atopa Diamond TV Plus Manipur da live thaduna viewers singa pukmen pawmenaki live aduda viewers singna thamoi sokna ningamdana pawdom khibagi footage khara video asigi loirakpa sarukta hapsari masibu mayamna mityeng tabiyu Diamond TV gi anuba channel Diamond TV Plus Manipur busu support tawbinaba mayamda nolokchari habibu bila kare habini yam nuwaitaba haitare sargi expected ta ngene ngasai ngai ni bijo tawri thabuki kari gyalam tadre mi so laisu punamak loina bet ko me haitare ne hero ko me haidar mi ju lai lo yawre da oh hello mingalai fonga habiyo ai dem jan khong kaidorogi madam kapiri kaigino madam kapigano soidana yam nungaitade sa ai wala mo gamdre
kaisu sonda biganu da ko soidana muk mayam puno mana sagat pani mayam puno madum sagat minaraga loire kaisu leite da ada kaine yamna sonda radi kari haini tung de mai pak ko kan tung tao ka poi ne chỉ được nghe là thôi em cũng là cha thì mà tung được min ra gan ko adu ai mayam kari gi damak no inspector te ai sandok tri se hairak pado madu gi damak ne ai nga se thorom to phamjari se hello minga made leifam hai bi se hello tajari minga leifam hai bi se oh ai kan sinja mai singa ma ka wong som le kai ai di nongan ta bo thabak sura ga di inspector te ta tunja bane hoji bo class sab se kai no na sum yeng ba matam da kan tawra men na haire yam nungai tre tum ma ya to ma tre nga sigi numi sura